Nungsizaraba viewersingbu Elizabeth Ilangbamna ikai khumnabaga loinana taramna channel asida okjari ngasi mayamgidamakta film ama puduna lakchare film asigi mamingna The Corpse of Anna Fritz. Film asi thriller amasung drama da yumpam oiba Spanish film amani. Film asi 30 October 2015 da Spain da release tauki. Hector Hernandez na film asibu direction piki amadi film asida saktam langliba miyoi kharadang pallavada Anna Fritz ki saktam da Albert Rivas. Po ki saktam da Albert Carbo. Ivan ki saktam da Christian Valencia. Javi ki saktam da Bernard Samil. Film asi explain taujarakpada soikhilan kiba yauragasu mayamna pukchel chauna ngakpiyu haina mayamgi mafamda haizari. Adudi mayam hauji film asi kari kamdobano haibadu explanation asidagi khangminarasi. Film asi haurakpada party amagi maramdagi Anna Fritz hairiba nupi asi sikhirami. Aduga mahaki dead body adubana mokta thamlami. Masigi matungda aikoina pogi friend anikhag aikoina uba phangbigani. Makhoi ani adugi manungda amana Ivan Kaurami aduga amana Javi Kaurami. Makhoi pogi lunati najaba friend ngaktani. Makhoi ani asi pona duty tariba hospital aduda laklami. Po hairiba misak asi morpu senariba nupa amasu oirami. Ivan amadi Javi na laklibadu pobu party amada yausi haina hauba laklibani. Adubu po di magi sib adu pung amagi matungda loigani haina hairami. Masagi matungda makhoi ahum mafam amada tholaklaga yu thakminarami. Makhoi yu yamna thakpana jat ki wadisu sanarami. Maduda makhoina Anna Fritz ki matangdasu wari sanarami. Anna Fritz haiba nupi asi yamna maming chatpa actress ama oirami. Mahak masak phajaba amadi chung firan chaba actress haibadu oirami. Makhoina adumna sanarakpa aduda Ivana poda Anna Fritz ki dead body adu yengba yagadra haina hanglami. Adubu po nadi mahakna hairiba request adu yaramde. Maramdi madu yamna risky oiba thabak ama oirami. Pogi thabak phau tatpayaba fibam oirakpa yai haiduna hairami. Adubu makhoina haijamanbadagi po yaningda yarami. Tasengbadi mana tauriba si yamna danger oiba thabakni. Makhoina sum lakpana po na morki manakta pusilami. Aduga dead body kaya laiba room aduda pusinki. Pona asi bahakchang amagi manak kharanak na leplami aduga hairami. Masi Anna Fritz ki asi bahakchang ni haina. Madu hairaba matung pona asi bahakchang adugi phi adu haidokpada yamna ahan oirabi nupi ama oirami. Madu ubada Ivan amasung Javi adu yamna pakhatlami. Adubu podi mahakna phagi tauba thabak oibana yamna noklami. Aduga pona Anna Fritz ki asiba hakchanggi manakta leplaga mahaki mamaida khomliba phi adu hangdoklami. Asumna pona makhoigi friendsing aduda phajakraba Anna Fritz ki phajaraba saktam adu uhalami. Adubu Ivana phi adu kharasing tharami. Mahaknasu thajaramde madudi aduk yamna phajaba actress amagi body manakta lepa haibasi yamna thajaba ngamdaba haibadu oirami. Aduga mahakna Anna Fritz ki body adu soklami. Adumna asiba hakchang aduda taubadu phatte haibadu khangbaga loinana Javi adu yamna ngakpa haibadu oirami. Adubu Ivana Javida mahaksu Anna Fritz ki asiba hakchang aduda soko hairami. Yaningda Javi su Ivana sokpagumna soki. Adubu Ivandi thamliba limit sing adu hendoklaga ahenba thabak chatharami. Aduga Ivana Anna Fritz pu amuktang tuminajage hairami. Maduda Javina yaninglamde. Adubu Ivana anam kanduna mahakna tuminnanaba leplami.
Mahakna Fritz yamna pamjariba asi Fritz hairiba nupi asi yamna maming chatpa attractive actress ama oibagini. Ivandadi asiba hakchang oibo oidaba haibadu khairamde. Sumnatangi mahaki apenba adu actress amadagi phangba asini. Aduga bonasu mahaksu amuktang mahaki apambadu Fritz dagi phangki haibadu hairami. Aduga mahaknasu amukshu hairami. Nangna tawge khallibadu adumaina mahaknasu tawgani haina. Adubu Javinadi madu afaba thabak natte haina khalami. Aduga makhoina tawge khallibadu tawdanaba haina hairami. Adubu mahakti makhoiga leiba miyoi oibana makhoina haibadu yaningda yaba tarami. Aduga pamdaba thabak sing adu yengba tarami. Asumna makhoi drug sijinaraba matung Po amasung Jabi room amada laklami. Aduga Ivana Fritz ka room amada mahaki aningbadu pangthuklami. Aduga Po su Ivana tawriba adugamna mahaksu tawrami. Po na adumna thabak adu chatharingaida Fritz adu mamit pangthuklami. Masina tai madudi mahak amuk hana hinglai haibasi. Fritz na adumna wakhal lakpadu po na di khanglamdri. Mahakna dumna tawringaida Fritz adu hinglakle khanglaklabada po adu yamna kirami. Kiman kibana mahak laurami. Adumna tawbaduda Ivan amasung Jabi adu room adu dalaklami. Po na makoy anida hairami madudi Fritz adu amuk hinglakle haina. Adubu po amasung Ivan di yamna pakatpa haibadu oirami. Maramdi makoyna tawkiba thabak adu mahakna polista talakpa yai haina. Asumna makoyna kibana maram oiraga Ivana plan ama khalami madudi Fritz pu amuk hana hatokpa haibasini. Madunasu makoygi problem khudingmak solve tawnaba machak ama oirami. Adubu Javina Fritz da mating pangbirami. Aduga mahaknasu Fritz ki body adu phi kupsin birami. Aduga Fritz pu hatkani haina siliba plan adusu mahakna yaning lamde. Maram asina Ivana marayet lami. Javina su hairami madudi makoyna tawkhiba adugi damak makoyna punishment phangba matik chai haina. Masidagi mabani sankatnarakpadagi phunarami. Asumna Ivana Jabibu phubirami. Aduga Jabi gi makok adusu soklami. Po nasu yamna kanna khamlami. Adubu Ivana Jabi gi makokta yamna kanna thinkibana Jabi adu makokta I thoklami. Maduda Ivana magi makokta I yamna thokle khanglakpadagi first aid pinaba tawringaida po gi colleague singna dead body pusilakpadagi makoyna udanabani haiduna lotlami. Po gi colleague sing adu dead body thamlamlaba matung Mok adu lok tawramlaga chatkirami. Asumna lok tawrambana makoy mapanda thokpasu yaramde. Aduga Jabi adusu first aid pibasu yaramde. Aduga Fritz su masa mathanta kari amata tawba ngamlamde. Maramdi mahak yamna kuina sor hondana leirubana mahaki masa adu mathanta lengba ngamlamde. Somdana po amasung Ivana Jabi adu room amada thamnaba hotnarami. Aduga po adu purit ama change tarami. Tanja aduda pogi colleague sing adu laklami. Maduda Fritz na mahak hingli amadi mahak adu danger da tare haibadu haina hotnaram. Adubu mana adumna tawringada Ivana enagi machimbandu makhutmen sinduna karimata haifa ngamhalamde. Madudagi po adu magi colleague singa thokminaki. Somdana Javi adu sor honba lepkhirami. Adumna tawbaduda Ivan adu yamna pakhatlami. Aduga Fritz na Javi adu siba yai hainasu khanglami. Po su ngaihak leiraga room adu dalaklami. Aduga Javi adu sor hondre haina khanglami. Asumna Javi adu sikre khanglabada po adu yamna kaplami. Adubu Ibanadi Javi na sibadu makoygi maran nate haina yetlami. Aduga thokliba thawdok asi accident ni hainasu hairami. Fritz na makoybu jail da soidana leigadabani haina hairami.
ꯑꯗꯨꯕꯨ ꯏꯚꯥꯟꯅ ꯃꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯏꯚꯥꯟꯅ ꯄꯣ ꯃꯕꯥꯅꯤ ꯄ꯭ꯂꯥꯟ ꯑꯃ ꯈꯟꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯣꯗ ꯏꯚꯥꯟꯅ ꯍꯥꯏꯔꯝꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏꯕꯨ ꯄꯨꯂꯤꯁꯅ ꯐꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ꯫ ꯃꯥꯅꯁꯨ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯖꯥꯚꯤ ꯑꯗꯨ ꯖꯒꯥ ꯑꯃꯗ ꯂꯣꯠꯂꯁꯤ ꯍꯥꯏꯅ, ꯃꯗꯨꯒ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯅꯕ ꯑꯦꯅꯥꯐ꯭ꯔꯤꯇꯁꯄꯨꯁꯨ ꯍꯤꯡꯅ ꯊꯝꯕ ꯌꯥꯗꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯦꯅꯥꯐ꯭ꯔꯤꯇꯁ ꯑꯗꯨ ꯁ꯭ꯇ꯭ꯔꯦꯆꯔꯗꯒꯤ ꯑꯣꯟꯊꯣꯔꯛꯇꯨꯅ ꯖꯥꯚꯤꯅ ꯄꯤꯔꯝꯕ ꯃꯣꯕꯥꯏꯜ ꯐꯣꯟꯗꯒꯤ ꯐꯣꯟ ꯇꯧꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇ꯭ꯔꯤꯉꯩꯗ ꯄꯣ ꯑꯃꯁꯨꯡ ꯏꯚꯥꯟ ꯂꯥꯛꯇꯨꯅ ꯏꯚꯥꯟꯅ ꯐꯣꯟ ꯑꯗꯨꯕꯨ ꯃꯨꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯦꯅꯥꯅ ꯀꯣꯜ ꯇꯧꯔꯝꯂꯤꯕ ꯗꯥꯏꯜ ꯍꯤꯁꯇ꯭ꯔꯤ ꯑꯗꯨ ꯆꯦꯛ ꯇꯧꯕꯗ ꯃꯤꯑꯣꯏ ꯑꯃꯗ ꯀꯣꯜ ꯇꯧꯕꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯅꯥ ꯋꯥ ꯉꯥꯡꯕ ꯉꯝꯂꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯦꯅꯥ ꯑꯗꯨ ꯑꯇꯣꯞꯄ ꯔꯨꯝ ꯑꯃꯗ ꯊꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯁ꯭ꯇ꯭ꯔꯦꯆꯔꯗ ꯑꯦꯅꯥ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯀꯣꯜ ꯑꯃ ꯉꯁꯥꯏ ꯑꯦꯅꯥꯅ ꯀꯣꯜ ꯇ꯭ꯔꯥꯏ ꯇꯧꯔꯝꯕ ꯑꯗꯨꯗꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯑꯦꯅꯥꯒꯤ ꯃꯄꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯚꯥꯟꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯑꯦꯅꯥꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯅ ꯂꯥꯎꯒꯦ ꯇꯧꯕꯗ ꯄꯣꯅ ꯑꯦꯅꯥꯒꯤ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯏꯚꯥꯟꯅ ꯑꯦꯅꯥꯒꯤ ꯃꯄꯥꯗ ꯃꯈꯣꯏꯅ ꯁꯣꯏꯕꯗꯒꯤ ꯀꯣꯜ ꯑꯗꯨ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯊꯝꯈꯤ꯫ ꯑꯁꯨꯝꯅ ꯏꯚꯥꯟꯅ ꯑꯦꯅꯥꯐ꯭ꯔꯤꯇꯁꯄꯨ ꯃꯣꯔꯒ ꯑꯗꯨꯗ ꯄꯨꯁꯤꯜꯂꯒ ꯃꯥꯒꯤ ꯃꯃꯥꯏꯗ ꯈꯨꯕꯥꯛꯅ ꯇꯝꯊꯤꯅ ꯐꯨꯈꯤ꯫ ꯑꯗꯨꯕꯨ ꯑꯦꯅꯥꯅ ꯃꯉꯣꯟꯗ ꯇꯧꯔꯤꯕ ꯑꯗꯨꯒꯤꯗꯃꯛ ꯏꯚꯥꯟꯅ ꯄꯅꯤꯁꯃꯦꯟꯠ ꯐꯪꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯚꯥꯟ ꯑꯗꯨ ꯁꯥꯎꯅꯤꯡꯂꯗꯨꯅ ꯂꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯦꯅꯥ ꯅꯪ ꯁꯤꯔꯨꯔꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ ꯍꯥꯏꯅ, ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯦꯅꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯂꯒ ꯏꯚꯥꯟ ꯑꯗꯨ ꯖꯥꯚꯤꯕꯨ ꯍꯥꯞꯅꯕ ꯀꯟꯇꯦꯅꯔ ꯑꯃ ꯂꯧꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯅ ꯃꯍꯥꯛꯅ ꯖꯥꯚꯤ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯍꯨꯟꯗꯣꯛꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩꯗ ꯑꯦꯅꯥꯒꯤ ꯃꯈꯣꯡ ꯑꯃꯗꯤ ꯃꯈꯨꯠ ꯑꯗꯨ ꯄꯣꯅ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯦꯅꯥꯅ ꯄꯣꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯏꯚꯥꯟꯗ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯔꯝ ꯂꯩꯇꯦ, ꯃꯔꯝꯗꯤ ꯅꯪꯗꯤ ꯀꯔꯤꯁꯨ ꯑꯔꯥꯟꯕ ꯇꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯔꯥꯟ ꯂꯩꯇꯦ, ꯑꯗꯨꯕꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯏꯚꯥꯟꯅ ꯂꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯅꯥꯅꯁꯨ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯖꯥꯚꯤꯕꯨ ꯍꯥꯠꯄꯁꯨ ꯏꯚꯥꯟꯅꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯏꯚꯥꯟ ꯑꯗꯨ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯣꯅ ꯍꯟꯅ ꯇꯥꯗꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟꯠꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯦꯅꯥꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯗꯨ ꯑꯦꯛꯁꯤꯗꯦꯟꯠ ꯅꯠꯇꯦ, ꯃꯔꯝꯗꯤ ꯅꯪꯅ ꯅꯪꯒꯤ ꯀꯂꯤꯛꯁꯤꯡꯒ ꯃꯄꯥꯟꯗ ꯆꯠꯂꯤꯉꯩꯗ ꯃꯍꯥꯛꯅ ꯑꯇꯝꯅꯅ ꯖꯥꯚꯤꯕꯨ ꯃꯉꯛ ꯃꯦꯠꯈꯥꯏꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯣ ꯑꯗꯨ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯦꯅꯥꯒꯤ ꯃꯆꯤꯟꯗ ꯇꯦꯞ ꯅꯝꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯎꯗꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯦꯅꯥ ꯑꯗꯨ ꯆꯥꯟꯁ ꯑꯃ ꯐꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯦꯅꯥꯅ ꯁꯤꯠꯂ ꯁꯤꯠꯂꯒ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯚꯥꯟ ꯑꯗꯨ ꯀꯟꯇꯦꯅꯔ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯣꯁꯨ ꯏꯁꯤꯡ ꯑꯗꯨ ꯁꯤꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯚꯥꯟꯅ ꯄꯣꯗ ꯑꯦꯅꯥ ꯑꯗꯨ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯆꯪꯗꯨꯅ ꯑꯦꯅꯥꯕꯨ ꯊꯤꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯦꯅꯥ ꯑꯗꯨ ꯁꯤꯠ ꯁꯤꯠꯂꯒ ꯂꯥꯛꯄꯗ ꯂꯤꯞꯀꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯥꯟꯊꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯦꯅꯥꯅ ꯂꯤꯞ ꯇꯣꯡꯗꯨꯅ ꯅꯥꯟꯊꯣꯛꯀꯦ ꯇꯧꯔꯤꯉꯩꯗ ꯂꯤꯞꯀꯤ ꯊꯣꯡ ꯑꯗꯨ ꯏꯚꯥꯟꯅ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯚꯥꯟꯅ ꯑꯦꯅꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯣꯔꯒ ꯑꯗꯨꯗ ꯆꯤꯡꯁꯤꯟꯗꯨꯅ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯄꯣꯅ ꯏꯚꯥꯟꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯖꯥꯚꯤꯅ ꯁꯤꯈꯤꯕꯗꯨ ꯃꯥꯅ ꯍꯥꯠꯄꯗꯒꯤ ꯁꯤꯈꯤꯕꯅꯤ ꯍꯥꯏꯅ꯫ ꯃꯗꯨꯗ ꯏꯚꯥꯟꯅ ꯌꯥꯝꯅ ꯄꯣꯡꯅ ꯍꯥꯏꯔꯛꯈꯤ, ꯃꯥꯅꯤ ꯃꯥꯅ ꯍꯥꯠꯄꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯠꯀꯦ ꯍꯥꯏꯅꯗꯤ ꯍꯥꯠꯄ ꯅꯠꯇꯦ, ꯃꯗꯨ ꯑꯦꯛꯁꯤꯗꯦꯟꯠꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯄꯣꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯑꯣꯏꯗꯕ ꯉꯥꯡꯕꯅꯤ ꯍꯥꯏꯅ, ꯃꯔꯝꯗꯤ ꯖꯥꯚꯤꯒꯤ ꯃꯉꯛ ꯑꯗꯨ ꯅꯪꯅ ꯃꯦꯠꯈꯥꯏꯔꯒ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯏꯚꯥꯟ ꯑꯗꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯁꯦꯡꯕꯁꯨ ꯑꯁꯨꯝꯅ ꯃꯥꯅ ꯖꯥꯚꯤ ꯑꯗꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯆꯨꯝꯕꯗꯨ ꯍꯥꯏꯔꯛꯄꯅ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯈꯤꯗꯦ ꯍꯥꯏꯕꯗꯨ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯚꯥꯟꯅ ꯍꯥꯏꯈꯤ ꯑꯦꯅꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯊꯥꯖꯒꯅꯨ ꯍꯥꯏꯅ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯅꯥꯕꯨ ꯀꯔꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕꯗꯨ ꯃꯕꯥꯅꯤ ꯋꯥ ꯇꯥꯅꯔꯝꯃꯤ꯫
Upai leitrabada Pona Ibanda Pi ama piduna Enabu hatlu haina hairami. Adubu Ibana poda oina Pi adu piraktuna Pona hatlu haina hairami. Pona di haning lamde maramdi magi friend amasu Ibana hatkibana. Ivana di mathanda crime asigi responsibility da tadana ba haina Pona Enabo hatnaba haina taklami. Asumna Ibana Pogi makut aduna Pi adu paihanduna Enabu masing mensinki. Asumna ena adu amuk siki. Asumna ena adu stretcher amada haplami. Aduga jabi buna container aduda haplami. Aduga Ibana container adu puduna chatki. Pona enagi body adu sengdoklami. Ibansu container adu thamlamnaga halaki. Pona enagi body adu phajana sengdokpa loiraga room dagi thoknaba hotnarami. Adubu mana thoktringaida ena Fritz ki mamai adu haidoktuna amuktang yenglamge khanduna yenglubada ena Fritz adu mamit panglakhi. Maduda Pona enada tumina pothau hairami. Maduda enana poda hairami. Punamak asi ibangi marani nangidi naran natte haina. Tasingbadi enana sizinaduna mahak asiba ama oina leibadu Ivanadi khanglamde. Asumna Po adu room adu dagi thoklakhi. Maduda Ivana magi wallet adu check tawrubada magi ID adu yawramde. Madudagi Ivana mok adu da amuk changnaba tawbada po na thinglami. Adumna tawnaduna leiringaida ena adu hinglaga leirambadu ubada yamna ngaklami. Aduga Ivana po da onsilaktuna po bu mangak metuna hatke tawbada enana Ivanda scissor amana thilaki. Aduga Ivan gi mangakta amuk thinduna Ivan adu hatkhi. Madu ubada Pona adumna tawbadu phatte haiki. Aduga enana pobusu scissor aduna thinduna hatkhi. Asumna film asiloshili. Mayambu loiba phawa yengbibagi damakta haininga leiktana thagatpa phongdokchari.